Akasmani Imphal Wahengbam Rajesh na pau pajari ahanbada maruiba pau Imphal gi Bir Tikendrajit International Airport khwaidagi phaba makhalgi infrastructure leba airport ama ohenabagi achepa phirep lai haina Mukhyamantri Yumnam Khemcha na phongdokre Assam Rifles ki Director General na ngasi Mukhyamantri Yumnam Khemchanga unaduna Rajasi gi ain amasung shanti raksa gi phibam amadi security gi matangda wafam kya khanakre Manipuri hayeng dharamagi chanabi amasung harauk tayam bagaloinana sajibu cheraubugi thoram pangthokani Manipur Vidhan Sabha gi hanagi Adyaksha Dr. Maniruddin Sekna laikidabada Mukhyamantri Yumnam Khemchan yauna luchingba kyana awaba phongdorokli amasung Pradhan Mantri Narendra Modi na hari Bharat ki nupi gi sakti asi makhoi gi su nomba kanba thauna amasung thajabana anoba pangkhai ama yaure Imphal gi Bir Tikendrajit International Airport na nauna sengat sagal ibasing ngasi Mukhyamantri Yumnam Khemchan singna haktheng na satuna yengsing kre Mukhyamantri gi khongsat aduda Chief Secretary, Additional Chief Secretary, Commissioner Home, Director Airport amasung Director Transport yauki khongsat aduda Mukhyamantri na Air Cargo Terminal Facility su yengsing ki Yangsin Kongsat aduga mari lerna Airport Authority of India AAI gi Civil Engineer gi Manager Devi Prasad GM na Airport asida semgat liba anoba terminal gi phibam kadai yauna khumang sausilabagi haibagi matangda Mukhyamantri da paudam ki Airport Authority official singa unaba aduda Mukhyamantri hai nauna semgat liba airport ki terminal asi matam chana loisinaba honabada sarkar na pangbaya ba mateng sing pangani haujik paikhaliba thabak thoram adu khumang choksinba ubada apenba phongdoloduna thabak sing matam chana loisinbana passenger singda khudong chaba piba hengat halagani mang hai asoiba awatpa lairiba sing athu matamda semjinduna international airport asi mapung phana salaihan ba haibasi sarkar asigi mapung oiba pandamni sarkar asina miamda khwaidigi phaba makhalgi infrastructure ba airport ama ohenbagi achetpa phirep lai hainasu Mukhyamantri na phongdoki Yangsing Kongsat asigi mangoinana Mukhyamantri na Imphal gi pauna kaithel amasung akoibada senggatliba lambi thong gi phibamsu yengsilamki maduda Siri Khemcha na PWD gi Chief Engineer da lambi thong sing asi magun leiba amadi matam chana semba loisinaba pauktak piki Assam Rifles ki Director General Lieutenant General Vikas Lakhera nangasi Mukhyamantri Yumnam Khemchan ga unakre Mukhyamantri gi Secretary ta unakiba aduda Rajas da hojik oiriba ain amasung shanti raksa gi phibam amadi security phibam gi matangda wafam kya khanaki Social media da thagapa warol amada Mukhyamantri na hai sarkar amasung security agency singa punna honabadagi Rajas da hojik oiriba phibam singthani ngai oina fagatle lamdamas da laiminariba jati kangrup sing amato oina asoi angam yaudana shanti oina punna laiminaba basi sarkar asigi khwaidagi mangjil thana paikhatkadaba thabakni nagar sing asoi engam thondaba haibasi mangda thamlaga thabak thauram sing paikhatuna security gi framework sing mapangal kangkhanarba honari manghai lamdam asigi nagar sing asoi engam yahandana amato ina nungsi chanana shanti oina laiminaba haibasi sarkar asigi achetpa phirepni Rajasigi Tampaki Jila Manga, Imphal East, Imphal West, Bishnupur, Thawbal, amasung Kaksing da numidangi matamda hojik makata na curfew thamli adumoinamak jila sing asida hayeng ayuk pung manga dagi nungthil pung manga phawba curfew komthokani haina mari leinaba district magistrate singna cherol amamam thokre Bishnupur Jila gi Tronglawbida thasigi taruk amasung tarik ki lonaba ahingda angang ani Sikiba amadi mamabuna asok apan nangan kibagi thokdokta chenaba sing phaduna sibagi cherak pinaba CPI Manipur State Council na dabi tauri cherola madalup asin hai thokdok adugi makha tarakpada security force na nongmai kapthorakpadagi micham ahum lekhidaba adu yamna thamoi sokningai ni thokdok sing asigi matung tarakpada irang laksinaba namada internet thingjinba amasung curfew thamjinba asi khudakta handoknaba lup asina dabi tauri Akhil Bharatiya Purba Sainik Seva Parishad ki mihut kangbu amana ngasi Rajyapal Ajay Kumar Balaga Imphal gi log babanda unakre ing kumja lising ama chamapan nifu marigi April 10 da Colonel Saukat Malik na luchingba Indian National Army na machu ohongi phiral Manipur gi Moirangda yungkiba numit adu gi mangoinana Seva Parishad gi mihut kangbu na Rajyapal ga unakibani paugi marathana break ama Iche, nang pao mo tarabo yan mga pao ma. Kaidorogi mi tumo nang Ho nang Rest of company kang bro, Rest of. Kangi kaidorogi Delhi da base over company Rest of mattress ki do kadoboy kangui do. Rest of company gi na sahi kun mga subagi haibadi silver jubilee gi oina mi am ta choba discount na mapiri haibisi nang taja bro. Haima tadri ne du dia. To ai haige ba se me gi tang amadagi na tang 38 fawbo se tha ma chupna mi am da mattress haibadi ne company sigi mompak laibada amuk
तौखिद्रिबा मओंगदने डिस्काउंट मयाम अमा पीरिये अदुसुने सही तरेतगी सही कुन फावबा वारंटी पीबा मोंपाक ngakta अदुदी कदाइदै लैदुइबा कदाइदा नोइ मी आइबु चटनिंगे मी ओ सलाम ओवांग लेकाई संगाइथेल रोड सगोलबन मबुदौ मंत्री लेकाई द लैबा पेना स्टोर द चटलगा लैदुइबा अदुदी आई लंबी थोए चले तोंबा रेस्टॉप ऑफ मैट्रेस मियाम ने हेना खंगबीरे हिप्पद हक्चांग द यामना कंफर्टेबल ओइबा मोंपाकनी सिल्वर जुबली की ऑफर सिंग असि अदोमसु सोइदन लौबी हो नसीमक लेंसिन बिरक्सी पेना स्टोर ताबिरिबा पावसी आकाशवाणी इम्फाल दगिनी मणिपुर हयेंग धर्म की चनबी अमसुंग हराव तयाम्बग लोइनना छजीबु चेरावबगी थौरम पांगथोकनी छजीबु चेरावबना लाकपदा राज्यपाल मुख्यमंत्री अमदी लुचिंग क्याना लमदमसिगी मियामदा याइपा पाउजेल पिरकली पाउजेल अमद राज्यपाल अजय कुमार भलान हाई छजीबु चेरावबा असिना अनोब सही हौबगी नुंगाय याइफबा अमसुंग आशा कयाना पिकथललली कुमई असि इना खुलबा कल्चरल हेरिटेज की तूना चटपदा नतना इमुंग मनुंग पुन्ना ईश्वर की मफमदा थौनीजबा असिना अमता ओइना नुंसी चानबगी लिपुन अदु उल्ली कुमई असिना हेना याइफबा तुंगलमचट अमा ओइनबगी खुदोंचाबा पीरी छजीबु चेरावबना लाकपदा शांति चौखटपा नुंगाय याइफबा अमता ओइबगी ओइबा सभा समा ओइरसनु हाइरी महाकी पाउजेल मुख्यमंत्री युमनांग खेमचान हाई छजीबु चेरावबना लाकपदा याइफबा हराव तयाम्बा अमदी अमता ओइबगी वाखलोना मांगजिल ओइदुना अनौब मणिपुर अमा पुरप ओइरसनु राज्यसिना अनौब आशा कयागा लोइनना कांगलुप मसेलगी मरक्ता नुंसी चानब पुरकनबगी लंबी अमा नुमित असिना लाकपदा पिनिबिबा ओइरसनु पाउजेल अमदा मणिपुर विधानसभा के अध्यक्ष थोक्सोम सत्यव्रतन हाई अनौब आशा अमगा लोइनना सहीबु तरामना ओक्तुना नुंगाय याइफबा अमता ओइबा अमसुंग शांतिगी लंबीरोमदा पुन्ना संसिन मिनरसी matang na matam na tongan ba mafamsing da leirabasu manipuri ama oibagi wakhalona amato oibagi lipun punsilhalasi sajibu cherawna lakpada aikhoigi heritage sing ngak senduna thambagalona kudong thiba mayok nabagi thauna piba oirasnu hari Manipur Pradesh Congress Committee के President Okram Iwobi Singh hai ariba kumna loiduna anoba sahi hoba sajibu cherawna lakpada miyamna anoba sahi asibo harauk tayamba oktuna isorgi mafamda ingtappa wata padaba hena nungsinaba chokhatpa lamdam ama oinaba thauni jarasi mang hai anoba sahi asina amato oiba wakhalda kangluk khudimak nungsi chanana isil inaw oibagi mari hena sesil halasi मणिपुर विधानसभा की हाना के अध्यक्ष डॉक्टर मनीरुद्दीन शेख लेखिद्रे मसागी सही मरफुनिथोई सुक्रे महांगना लेखिदबदा मुख्यमंत्री युमनांग खेमचाना अवाब फोंगदोरकली वारोलमदा मुख्यमंत्री नाई लिलोंग विधानसभा केंद्रदगी मिखलदा माई पाक्तुना कारकिबा डॉक्टर मनीरुद्दीन लेखिदबा असि मियांगी पुंसीदा मेंखटपा ngamlaroidaba चावना अहोबा अमा लेहौरगनी महांगना मियांगी याइफनबा अमसुंग चौखटनबा तौरमबसिंग मतम चुप्पदा निंगसिंगदुना लेहौरगनी महांगना लेखिदबा असि राज्यसिगी ओइना चावना मांगजबनी Dr. Maniruddin Laikidabada Maki Imung Manuna Nangahuriba Awabada Saru Yari Hari. Griha Mantri Govindas Konthok Janasu Dr. Maniruddin Laikidabada Awaba Pongdol Odan Hai Miyangi Damakta Katok Laba Masagi Achepa Pirep Lejaba Lusingba Asi Mipung Kudimana Matam Chupada Ningsing Duna Lairagani Maki Atmana Santi Oina Lainaba Mapugi Mapa Magi Mapamda Tony Jari हानगी मुख्यमंत्री नोंगथोमम बिरेना अवाबा फोंदोपगी वारोल अमदहाई डॉक्टर मनुरुद्दीन शेखना हिंगलिंगाई मतमदा अचेत पथाजबा अमसुंग मसागी चपचाबा फिरेप अमगलोइना मियांगी याइफनबा थबक कयामरुम पांगथोकलमी मियांगी अमसुंग महाकी केंद्रगी सौखनबा डॉक्टर मनुरुद्दीनना चोकथबा लेतना होनरबा अदु निंगसिंगदुना लेहौरगनी कांगपोकपी जिला दा अहानबा तांखकी नेशनल डिवार्मिंग डे लिसिंगनी कुंतरुक ngasi कांगपोकपी हाई स्कूल दा हौदोक्रे डिस्ट्रिक्ट हेल्थ सोसाइटी कांगपोकपीना मपुंगबा थौदांग लौदुना हौदोकिबा थौरम अदुदा जिला असिगी नोडल ऑफिसर फॉर चाइल्ड हेल्थ डॉक्टर लिंगदाई थांगियो एलडीएम लमवाला अमदी चीफ मेडिकल ऑफिसर डॉक्टर पाउकाई किबियन सरुक याकी थौरम अदुदा वांगांखिबसिंगना आंगांगसिंगदा तिल लेतनबा हिदाक मतम चाना पिजा होबगी मरुइबा क्यागी मतंगदा फोंगदोकनकी National Livestock Mission NLM की मखादा District Veterinary Office Chandena सिंधुना वैज्ञानिक ओइबा मोंगदा हामेंग मतौ करमना लोइगनी हाइबिगी मतंगदा नुमित उमनी चथगदबा ट्रेनिंग ngasi Chandel जिला की उनापाट खुलदा हौदोक्रे District Veterinary Officer Chandel की मियंग मखादा पांगतोपा थौरम अदुदा लौमी अमदी नाहा क्याना सरुक याकी ट्रेनिंग हौदोपगी थौरम अदुदा DVO Chandel Dr. Ruangdar Sameri Anal Amadi Veterinary Officer Dr. M Sumitana Resource Person oina wangang ki
Mission for Integrated Development of Horticulture MIDS lisingani kunmanga kuntaruki makada nomagi training amadi kalen thada thagadaba hybrid mahi rong singi maru yanthopagi thorama mangasi None Jilagi Longmai Part 4 the Pangthokre Thormadu District Horticulture and Soil Conservation Office None amasung Tamenglong na sinduna Pangthokpani Thormadu None Jilagi Kangalaba Lomi Singda Maru Marang amadi ate polam kaya yantoki Lomi Sing Maru Marang Yantoradana None Jilagi Horticulture and Soil Conservation District Officer Dr. Rosan Dangmaina Asumna Hai. Ngasi District Office Horticulture and Soil Conservation Tamenglong amadi None Office na pangthokpa distribution of summer vegetable seeds masi ekhoigi Mission for Integrated Development of Horticulture gi makhada pangthok jabani masi sida ekhoigi farmers sing summer vegetable seeds se thabiraga pothok se hengahnanaba amadi livelihood se gananaba mayam honaminasi Paugi Maraktana break amamu. Khanghanjaba ama Akasbani Imphal gi ayaba yaudena station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari Akasbani Imphal gi program sing matam pumbada afaba amadi awangba thaki transmission standard da sandoktuna lakli adubu ayaba yaudaba lanai platform sing da sandokliba program sing asida transmission standard sing ngakna sattabana station asigi mingchat thianaba maram oiri Thawong sing asi Akasbani Imphal gi satna pathap amadi niyong gi wangmadani loinana chenaba mioi sing mathakta ain gi oiba cherak lokhat pa yai haina khanghanjari Akasbani Imphal gi pau tabiri. Pradhan Mantri Narendra Modi na hari Bharat ki nupi ki sakti asi makhoi gi sunomba kanbagi thauna amasung thajabana anoba pangkhai ama yaure mipum khudimakta ahenba khudong chaba piduna nupi singja sakti pinaba punna hona minersi haina Pradhan Mantri na taksingki ngasi naidilida nari sakti bandhan sammelanda wangang badar Pradhan Mantri na hai Bharat na kunmathoi suba chahi chagi khwaidigi chawwa warep ama logoduri amasung warep asi nupi da sakti pibida kathoklaba warep oigani 2023 में नई संसद में जो नया भवन निर्माण हुआ उसमें हमने नारी शक्ति वंदन अधिनियम के रूप में प्रथम कदम उठाया था वह समय से लागू हो सके महिलाओं की भागीदारी हमारे लोकतंत्र को मजबूती दे इसके लिए 16 अप्रैल से संसद के बजट सत्र की विशेष बैठक का आयोजन होने जा रहा है और उसके पहले आज नारी शक्ति वंदन का ये कार्यक्रम मैं इसके लिए इस कार्यक्रम के जरिए हमें देश की कोटि-कोटि माता बहनों का आशीर्वाद मिल रहा है Hauzik sanabagi pau Mangsatabam Premananda dagi Manipur Cricket Association gi miyeng makhada pangthokpa manga suba MNCA under Boys under 14 one day trophy lising ni kunma kuntruk amasung ahum suba MNCA under 15 girls one day trophy lising ni kunma kuntruk ki anawa fixture sing thokre nauna thokya fixture sing gi matung inna tournament sing asigi match sing tha sig taramanga dagi makha chathragani hairi Indian Rugby Football Union gi lamjing makhada Bihar State Sports Authority BSSA Rugby Football Association of Bihar RFAB na kusamna sinuna Bihar gi Rajya Sports Complex ta tha sig tar taruk amadi ta te tapang thokadaba Nupi gi Senior National Rugby Championship ta saru yagadaba Manipur gi team hayeng ayuk Imphal thadolagani Manipur gi team masida H Bochana manager amadi NL Sivani Analna team coach oina saru yari Manipur gi mot sinduna saru sanagadoriba sanoi singna mai pak popor poersanu haina Amateur Rugby Association of Manipur gi chairman amana phongdorakli Maharashtra gi Nagpur da handak pangthok ki batarelak suba under 17 boys and Girls National Boxing Championship ki nupamza gi kilogram hungfu gi kanglupta champion oikraba Karung Albertson Kombu mahaki pokna from Kakching Mantak ki miyamna harawta yamna okre mahakna ngasi Imphal gi airport ta thunglakibada Mantak khulgi United Brothers Sporting Association amadi miyamna taramna okhi tungda Kakching Kaithel dasu Kakching Bazaar Business Welfare Association amadi miyamna taramna oktuna pungning thawatki Rajesh
Thagachari Premananda, Arubeda Maru Pau, Imphal gi Beer Ticket International Airport Kwaidagi Paba Makalgi Infrastructure Labor Airport Ama Ohenabagi Achepa Pirep Lay Haina Mukhyamantri Yumnang Khemchan Pongdokre. Assam Rifles ki Director General ngasi Mukhyamantri Yumnang Khemchan Unuduna, Rises gi Ain Amasung Santi Raksagi Pibam Amadi Security ki Matang Wapong Kya Kanaki. Manipur Hayeng Dharmagi Chanabi Amasung Harau Tayam Bagarena, Sajibu Cherau Victorum Pangtokani, Manipur Bidhan Sabagi Hanagi Adaksa Dr. Manidurin Sekna Lakidabada, Mukhyamantri Yumnang Khemchan Yauna, Luching Bakiana Awapa Pongdorli, Amasung, Pradhan Mantri Narendra Modi Hari, Baraki Nupigi Sakti Makoigi, Su Noma Kanbatona, Amasung Tajabana, Anoba Pangkai Amayore, Paul Lujare.